Kurumzari, Ming Tabiri Simutaram Ochari, Nasimaru Pauda, Manipur culture, Musum tradition, Mehrol the Gilera Labadani, Haina Deputy Chief Minister, the Kagam Nafundo Cray. Rastria Uchadar Suksa Avian, Rusagi Makada, Anoba Model College Bari, Nikalagani, Amadi, State Kuntareki Sanori Chunga Kuntrama Panasar Yadana, Gasidagi, Taranito Suba Junior National Wusu Championship, Kumalapaki, Indo Stadium, the Hokray. Mapung of a Pau, Pizari. Manipur culture amasung tradition mehrol dagi leralaba lanni haina Deputy Chief Minister ga khangamna phongdokre wafamasi langthawal kendra gi MLA Karam Shyam gi MLA Local Area Development Fund dagi saba langthawal khopum community hall sangaba gi thoromda mahana phongdokibani thoromandu da Lok Jana Shakti Party langthawal gi President Abui Panmei langthawal khopum gi lup lakpa Galmai Paudet Jung Kabuina Jungwa Musin su Tharoma Pusing on Saryaki Tarunga Madilena Local MLA Karam Shyamna Mauna Miam gi Seba Taropa Jahi Ama Thanipa Khatang Arabasu Chakotarangi Tabak Thorom Kaya Pakatpagamle Masidanatana Lupa Kror Kunipan Changna Taupopi Kanchipur Amadi Khopum area da Film City Ama Sanaba Art and Culture Department ka Kusam Naduna Tabak Pakat Pahore Makhatana Tourist Sing Puning Chingshimbangam Nabagi Damak Lupa Kror Nipan Changna Sagadaba Eco Park Ama DPR Tagat Kre, Luinana Infal City Bumapam Amada, Uhanaba Panamda, Small Town Simganabagi Damak, Lupa Kror Manga Taba, DPR Amasu, Ayaba Lonova Tagat Kre Haike. Chief guest in a Saruyakiba Gakangamna, Kabui Singna, Tampakta Kundariba, Asi Nintogi Konung, Semgatringagi Mangoinana, Afafatagi Kudam Changdam Kangdonaba, Kabui Hana Kunda Hanbagi, Janabile, Manipur Asi Ningsing Batotring Matandagi Hona, Nusi Janana Amadi, Kala Sanskriti Kaya Amata Oina, Ngawina Duna Lapa Lamdamni, Fazabal Lamcha Sing Asi. Ngakuna Tamlabadi, Manipurgi Saktam Kaibangamloy, Jati Kayagi Apunba Janabi Amasung Saktam Sing Asina Manipurgi Apunba Saktam Saribani Haiba, Miamna Kauri Dabani, Haiki. Culture, tradition, loan, singing Tami, Purpay, Manipur Rajama, Masi Hazabase, Mayor only, Legal Abadi. Masih Hazaba Munsina Base from time memorial. I could know it when I can't talk about Makai, tapping it up, holding it, giving it up. But the Panabra, I think, happening. Oh, I say, has a name. Rastria Uchata Siksa Avian Rusagi Makada Anova Model College Madi Nikalagani Haina Education Minister Moirantem Okendrona Fondokre Classic Hotel the Pantokiba Rusagi Institutional Perspective Plan Strategic Plan State Higher Education Plan Semagi Nomugi Oba Workshop Amahutopi Tharomda Minister Nawafamasi Fondokibani Tharomasida Manipur University Vice Chancellor HNK Sarma Higher Education Commissioner P.Y. Fay Russia National Authority Consultant Professor P. Venkatesh Kumar amasung Manipurgi consultant Neha Yadav Susaryaki Okendrona Makha Taraduna Tamenong District ki Tamai Churachampurgi Thanlon Ukhrugi Fungyar amasung Thawal District ki oina Suknuda Model College amamam linkhanaba thorang tawre College ama khakna traga college leitaba district singda Model College amamam thamnaba pandam thamle India gi mahima singi oina Sotharaba District Jahunga Umudra Mari Khangatpada Awangnopo ki oina District Nifu Mari yaubada Manipurgi amata yawraktre Manipurda education gi lamda Sothaval kaya leibana wafamasi India government ta miyeng changwinaba taksankre haiki Of the 374 educationally backward districts identified in the country, 44 districts are in the northeastern states. However, not a single district of Manipur was included in this list. In fact, Manipur is the only state in the NE where no district qualified to be educationally backward district. We have taken up these issues with the government of India very seriously. Now, with the rolling out of RUSA, the Higher Education Department plans to set up new model colleges at Tamai in Tamenglong district, Thanglon in Churachandpur district, Fungyar in Okhul district, Sugnu in Thawal district, etc. Moreover, some existing government colleges can now be considered
for gradation to model colleges, with the district having one or no colleges getting priority. Thasigi Kumathoida Churachandpur district ki manung chana leiba Singhat Kendra gi to unify khungi khunja sing mayumakai thadoktuna chakro harapadagi numit adugi numidang da mayumakai thadoktuna Churachandpur bazar manakta leiba Gauzal Holda relief camp hangduna leiri camp asida angang sing yauna mioi chanirom leiri thawdo si Manipur sarkar na tumina yengduna leithokpa asina kanglok masel ungkhanaba natana makhata ba fall karisu leiroi haina UCM na nungnawa phungdoroli athuba matamda khun thadoktuna chelakliba khunja singbo amu hanna tangdu leitana lehana bo honabiu yelongwai dagi nungsi chanana leminarakliba furup khudingmapu UCM na ngasi fawba amata oina yengduna lakli awaba taraba khulgi khunja singi awaba da su saruk yabaga loinana angama mateng pangani hairi Thasigi Kunmarida Commerce and Industries Minister Govindas Konthokzamna lamthakiba Siza IK Foundation na Myanmar gi Moniwada ngarang operation hauduna mioi humbudra gi ngaudong gi operation tawkre Mission Myanmar asi Manipur gi Chief Minister Okram Ibobi gi sponsorship makhada Manipur Sarkar Myanmar Indian Consulate General amasung Siza IK Foundation apuna sinbani Sagaing region gi Chief Minister Utha Ayisu mahake Minister Anigaloina na Moniwa gi General Hospital da laktuna Mission Myanmar gi kangbu bupuning thawatki Siza Hospital gi Chief Managing Director Dr. Palina Myanmar amadi Manipur government pu thagat pafundokhi mahangna haiki Myanmar da mioi million ama 10.9 rom ngaudong lebadagi mit uba ngamdana leiri Manipur gi Chief Minister na su mamangda propose tawkiba PPP model da specialized hospital ama sagaingi chunaba mafam amada sabagi tangai fadaba lei moreda Myanmar sing visa fanganba amadi protected area permit Manipur dagi lokthona bo honabada India ga fammanaba singda taksin binaba pukning chingsinki tamuda Rotary Club ama adopt tawbaga loinana mathang chahigi January thakaida mega free health camp ama kale da pangthonaba thorang tawri haiki Anjuman Islai Muwasra Dilongi Thomi Singna December Kumanga amasung Kundara Kilonaba Ahing Amadi Anganba Ayukta Chathakiba Akanaba Drive ta Drug Makol ani Tugaibaga Loinana Lupa Lak Taruk Muki Drug Fagale Hari Anjuman gi Chirol Amana Fagalaba Mio Adudi Lilong Police ki Makha Thangbadagi Muhammad Saidur Rahman Jai Kuntraga Taret Apokpa Lekhidraba Muhammad Tayyib Ali Kawi Mangondagi SP capsule Lising Kuntraga Taruk Chamriga Kuntrani Thoi Nitrogen 10 tablet Lising Amaga Chani Humbudra amasung Lupicop syrup bottle tara fagat ki atopo miyo amana lilong awang lakai dagi lekhidraba Jamamuddin gi machanopa Muhammad Iqbal Jai Kuntraga Mathoi makoi dagi elitari syrup bottle Chamri ga taret fagat ki makoi anibu wahong pahong tobada lilong khautana tana Manipur gi mafam ayambada lon pusilak liba mayai ka ba drug sing matau karamna yausinli haibagi matangda kharamakai khangmangamle loirana aina ya da thabak sing thengna ba leiriba security singi barakta gi su drug lalon bada yaure habisu khangmangam ki drug lalon ba personnel sing asigi mathakta makok thongba authority singna akanba miyeng changbi ba loinana Anjuman gi thabak thoram singda miyam amadi police ki maikai dagi mating pibiu hairi Leibang asigi citizen kudimakta kanaba fangadaba National Pension Scheme Swawalanban Manipur da su chanaba haure haina Abhipra Capital Limited ke Imphal Branch Office ki Managing Director S Ibom Chana Phongdokre Lamphel Pata Labor Department ki complex ta pangthokiba pawi mifam amada Ibom Chana makha taraduna scheme asigi damak sangai prauda leba Manipur Industries Development Center da branch office hangre scheme asi chahi tara nipan dagi yankhai mapan fawda leba miyoi singna chahi da lupa lising ama thigani aduga pension fangani scheme asi inglisani tara dagi chanaba hokrabani sinmi miyamna akupa marol branch office dagi khangba yagani labor department ke deputy commissioner E Tombana department na sinmi singda scheme kaya kanaba pidi anoba scheme asisu sinmi singda yamna kanaba fangani haiki Hoji Manipur da national pension system asi hokjakare hoji bhawi manung side da koi lejare ji ni 2750 about koi mane process ta hore koi plan card phangjakare adu matam asi koi na hoboji afana Manipur Abhipra Capital Limited sisigi kiaro contact person Manipur Industry Development Center ani samaya ko hoji branch thokun lejai Lakadoriba board amadi CBSE na lowa examination singi yengduna January ahobudagi lekai da makalamatagi harau kumai hausina chingba tawidanaba MSF na appeal tawri Mahiroi Lub asigi General Secretary Oinam Nandababuna MSF headquarter da pangthokiba pawi mifam amada phungdokibada mama mapa oibisingna su machasingbu achumba pautak piduna niyomlanba pambei sizina hanbiganu
Examination sing asi niyam chumna pangthok libra haina yengsinanaba MSF ki akadaba team semgani masida school authority gi maikaidagi su cooperation PBU haiki Manipur da yam kana sana riba undang thing na law speaker sin na athing ba phawa kumai harau to ba maroina athing phawa hoksi to ba laga lokal kuni gi hoksi gi laga utropa abi hoksi la pa utropa lottery la pa utropa asibu masisu mesna janawai tha da gi di sata sing yenga exam gi yenga epi na ba mesegi ma kai ni sing jari aduga mai matang da election department na pa exam mang amadi exam no di fawdi sata sing num khambiraga class 10 amadi te phawdriba sa maroina makoi da matang yingbiraga mai election department na mai chang na phambina ba mesegi ma kai degi abal degi Municipality ki employees singna hojik changseliba khongjang asigi matangda municipal council gi mil singya wamipam ama IMC da pangthokre loinana taliba dabi asiga mari leinana All India Municipal Federation gi president Chandrasekhar amadi Manipur gi nauna governor oraga daba Vinod Kumar Dugal da memorandum pisinana ba warep laukre anobo chahi hauroklaba matungda mari leinaba authority ga unanaba suwarep laukre haujimal chathariba khongjang asidadi ahongba amata leiroi hairi UCM na Chandel district ki Kumbirai Aimol Khulgi nauna sagadaba community hall gi damag jingaban kunmari mateng pikre mateng pibagi thoram asida lubasigi president Y Navachandra general secretary Joy Chandra Susaruya ke Y Navachandra na lamdam asida le minariba furup singi awanungai kayada UCM na saruk yaduna lagli Aimol gi khunja singna community hall sabada mateng pibi naba hajarakpadagi UCM na mateng asi pangbani haike chahi kya gi mamangdagi UCM da asigumlaba chai sheet asi mateng pangbinana ba khulgi authority singi maikaidagi takpirakoi matungina UCM gi phangi khudong saba handa khara leijabadagi koina tangai phadana hariba khullasigi amata ngairaba yamna maru oikraba akoigi kenosi community policy sabada chai sheet 24 se koina mateng pijabani Haurobi awang lakai da ibudo pakang bagi sanglen ama MLA Karam Shyam na sangakre thauramasida MLA na Haurobi dagi samrau taba lambi asi athuba matamda semlagani loinana Haurobi da community hall amasu sananaba thaurang leire haiki District Horticulture and Soil Conservation Bisnupurna Irrigation Users Association Nacho Wakusam Naduna Ningtamaru Marang Tabagi Matanda Awareness Program ama Posangam da Pangthokre Thauromasida Jila Parisad Nacho we member TS Jilip Upapradhan Imu Susaruyaki Resource Person Oina KVK Wangbalgi Dr. M Thoithoi Vermiculture gi Expert M Kumarna Wangangki Manipur Sarkar gi makhada leiriba private amadi government school khudimangna thangtabu class 9 dagi subject amu oina hangnanabagi darkar oiba tharam khudimang lokhatuna lagliba session English ani tarabari dagi mahroi khudingda thangtabu subject amu oina tambagi khudongchaba pibinaba ki marks amari leinaba singi puning chingsili thangtabu subject amu oina hangnabagi darkar oiba thaurang Manipur board na thabak paikhalakpa loisilapaka loinana Manipur gi lari confirm singda textbook sing ikuidana phanglaklagani school authority khudimangna magi school singda subject asi hangle habagi notification thopiu loinana mahroi singi mama papa singna su subject asi tambagi kanaba kari lebagi habatu kubna khanane na biu school authority singna nauna hangadoriba subject asi gi matik chaba oza hapagi thabak session hojungegi mamangda thabak paikhat pollution biu hairi Kimax su thang tagi oiba hiram asida oja singbu training pibagi thabak tamateng pangani mari leinaba sarkar ki authority singi oiba apunbo oja singi oiba training program sing paikhatkani District Worker Maintenance Committee Imphal East amasung Icon Foundation gi miyeng makhada Manipur State Panchayat Parisad na sinna Nirmal Bharat Abhiyan amasung National Rural Drinking Water gi matangda nomugi oiba advocacy mifama mapa poropata leiba Panchayat Parisad ta pangthokre thauramasida Manipur State Panchayat Parisad ki President Toizam Itobi PhD Imphal East ki AE NK Novin Icon Foundation ki Secretary K Chandrasekhar Susaruya ki Program Coordinator TS Bhuvana Khungangi Lamda Thak Chabada Sizinariba Ising Asi Tasengna Hakchang Songningai Oidrabara Haibadu Masak Khangdongnaba Thauramasi Pangthokpani Miyamgi Mihul Singna Isingi Maramda Munna Khangminaraba Matungda Mari Leinaba Thabok Paikhatpa Ngamgani Haiki Public Health Engineering Department Aniki Kusam Nazaraga Manipur State Panchayat Parishad Longjariba Thongdangsi Koigi Hujik Nariba Imphal East Sinariba rural areas in the mostly rural area
खुदिमक सिनरी इसिंग से मसीद यौरीबा मागी मचाक मतुम अदु सिनब यारब्रा यादब्रा कदाई फबो चुमी नत्रग लाली हाइदि सिनबदा अफब नत्रग फतबसिंग अदुगी मरमदो प्रजासिंग द हेना फबसिंग बिथंगिंगबदगी मदु खंगने जबी लखोचब थोरांग Musu Revival Demand Committee na Musu Hinga Halu amasung tonga tonga ba hangduna leriba famsing mensilu habadabi asi madam chai haina GP Women's College Students Union asu mapung fana saguli hari committee na jangsila pakong jangsing da Students Union asu hakthena na saruk yaduna mapung fana sagukani hari Pangai de leba taruk shuba IRB gi get ta leramba uchek umai bi ama pisum thongdagi RK Tanakanta kauba taruk shuba IRB gi miwe amana Kallaba matung Zoological Garden के officials सिंधा खुसिनकरे Manipur Zoological Garden के Deputy Ranger Case Loteshor नाहाई की बदा कनागुम्ब सिंना लमलकी सा उच्चे सिंह थेंगना बीबा यावरबदी हाथोक बीबगी महोता मकोयबु योखत बीनबा Manipur Zoological Garden दा खुसिनबियु हाइके सा उच्चे सिंहबु खारगा हाथोक बीदना कनोतो बीदना अदगी कोई खाव कुंबतो बीदना जूद सिनबिरकपा मसी याम नुवाइजै मसी मथंगदा मयामना तो विगनी ना खुदम चाबर लोगों का तुम सिनेबिर करने का नहीं सुझे नट संकीर्तन असिबु मणिपुरी कल्चरल हेरिटेज ओइनेबा मालेम की थाक्ता पुखनबा कनागुम्बा मतना होना बिगनो पुवारी की तांका अमदा पामदा लौखिबा लाइनिंग चटखिबा मतमदुदा अवाब कया नंहनखिबा इपा इपु सिंबु वारौ हननबा होनरोइसी हाइना कंगलै सलाई अपुनबलुमना खंगलकली State Civil Society and Rights to Education haina mingthon ba lairik amang asi Manipur Press Club ta phongkre lairik asi Delhi University da Professor oiba Dr. Jivanata Salam na ibani lairik formugi thoram aduda CPI Manipur State Council gi Secretary Dr. M Nara All Manipur Bar Association gi President KH Mani Manipur University gi Assistant Professor Junior Maisnam amadi TG High Secondary School gi Principal T Pramodini na maru oiba musing oina sarukya ki tungda lairik asi matangda खनने नब मिफम अमसु पांथोके मैहुरोल दगी लेरलबा लमदम असigi ओइबा नाट की जगोई इसै असि ngasiगी naha oibisingna khangningbagi chang hantaraliba asi taraina loba chumloi masina ekhoigi horofam khangdaba jati amo oirakpa yai haina UCM gi president Nabachandra na ngasi Senapati district ki manung chanalaiba Kangchup Chiru da Christmas numit ka mari lenana khudol pibada phongdokre tharamadu da UCM gi general secretary Joy Chandra Konthauzam Kangchup Chiru Christmas observation committee ki member amasung khunja kaya sarya ki UCM की मैकेदे की म्योय केयादा ब्लैंकेट अमदी चुजाक मरु यंथोके प्रेसिडेंट नबचंद्र ना मखाता ना हाइकिबदा मणिपुर की मनुंग हंजिन बमफम सिंगदा हिरम केयादा सोथबना खुंजा सिंगना अवाब कया मायुंगनरी फोंदोके गुर चचल मतमदा चखबगी थोंग मानरमदबा खेनरम कया सिंग थेनरतबनति अदुबु UCM की गवर्नमेंट मकनतबा अखोगी यामना मरांग कायबा फंडिंग लेजदबना मरम मोरकांदा अखोगी नमजबु था खरा खतदा अदुगुनबा यामना सिंपल लबा टोकन ऑफ लव ओइना खंजर कांदे कोई टेंगांग नर कांदे कोई चखुपगी ममी तारन जुगन मफम सिंगदा लंबी थोंगी अवाट पलेर मफम सिंगदा स्कूल गी ओजा वाट पे याउना लेरम इंफ्रास्ट्रक्चर गी इसिंग थप फंगमदबगी अना लाइन संगी मो वरिन तारमदब कया सिंग खुन खुदा सिंग अदु कुसम नरका दे कोई मेखत मिनर पुंगाते Manipur Sarkar की होम डिपार्टमेंट की होम सेक्शन NSA सेल दा कंप्यूटर ऑपरेटर अनि लौननबगी DPC लालिब दिसंबर 18 गी अयु पुंग 10 ताबदा प्रिंसिपल सेक्रेटरी होम के ऑफिस चेंबर दा पांथोलगनी निमित असिदा DPC यहौदब सिंगी वाकत मतुंग दा लौरोय हाइना एडिशनल सेक्रेटरी होम या स्कूल ना थाद्रोप चेरोल अमना खंगलगली Sustainable Energy Unit Scheme ngasi thangmaiban tarung khulda leiba RNBA gi office ta hodokre Development and Relief Department RNBA na sinkiba thorom adada Senior Program Coordinator Biswanath Sinha Manireda gi Project Officer Aga Khan Sangai Express Manipuri gi Editor Khogendra amadi Nabat ki Deputy General Manager BS Gupta na thorom apusing oina sarvya ki Wanga kibasina fungdona kibada Manipurda maigi awaba kaya mayong nariba asi karadang oirabasu ko naba Sustainable Energy Unit Scheme asigi kanaba launa naba hona minasi masida miyam na mateng pangba darkar oi hainaba wafam fungdona ki Biswana na scheme asi atay station da mai pang na pangthokpagum Manipurda su mai pang na paikhatuna miyam da kanaba fangan gani haiki Putting in
in coming years in giving solution for irrigation. We can have solar pumps which can lift water and give irrigation. We are also trying. We have already started a project in Odisha where we are trying to build solar systems for drinking water solutions, and it can be extended to running dryers and, as Sir was saying, on water heating and etc. also. So this is a high potential area, particularly in the context of Manipur. MLA Local Area Development Fund amadi MDS ki senthang makada Faknung Sangom Sangda Sakiba Community Hall amasung Market Set amang asi Manipur Pollution Control Board ki Chairman Dr. NG Vijoyna Sangaduna Miyam da kusinakre Tharamandada Lamdamadom gi Pradhan Khurai Block Congress Committee ki President Sanat Jawbana Maru oiba miyoi sing oina sarukya ki Dr. NG Vijoyna samasama semna buhonabada naha oidiba singi education sports amadi art and culture gi fibam sagat patangai fadi Community Hall asina Koigi activity sagat pada achobo mateng oigani makhata na fondo kibada kendra asida ising fangdabagi awaba mayo nariba asi athuba matamda kohanana ba thabak pakhalagani fondo ki sanazana mafam madu gambling na taba jor sanaba na taba adu mafam do sigi community hall sinasu oina da ba haidana madu yasada swagi local gi sin machin toba now sing marupa mayam tanaraga si sabani BJP की प्राइम मिनिस्टर की मीडियम ओइगदोरिबा गुजरात की चीफ मिनिस्टर नरेंद्र मोदी मथंग चही की फरवरी 9 दा इम्फाल दा लातुना अवानोपो की ओइना 33 सुबा लोकसभा मिखल की कैंपेन हुदोकनी हारी BJP दगी फंगवा पावगी लिखुन अमगी मतुंग इना नरेंद्र मोदी नुमित असिगी अयुक पुंग 9 ताबा मतंदा अखनबा फ्लाइट अमदा लातुना इम्फाल दा मियाम की रैली अमदा सरुक यागनी इम्फाल दा पुंग अहुम लोम लेरमलबा मतुंग दा गुवाहाटी दा पांथोकदबा पब्लिक रैली अमदा सरुक यानबगी दबक इम्फाल थादोकनी मरग सिदा BJP की नेशनल वाइस प्रेसिडेंट S Alwalia National General Secretary Tapirgaw December 9 da Imphal da latuna laliba Lok Sabha election asigi campaign gi damak thabak yathoklagani hairi Tongan organization amadi department na bakery da saba polam sing niyam chumna sanaba amadi sabagi tarik na chingwa thanaba akanba wafam leiringai cherak asida ngasi Bapupara da leba Das Bakery na saba cake makhal ama December 25 gi tarik tharaga yonba thengnare cake asi konung mamang da leba dukan amadagi leirubada ngasi numit ki tarik ki mahutta hayeng gi tarik oina tharambani haina cake adubu leiruba miyo amana ISTV da phongdorali Thokchum Ozamu Elias Nation Koba Jahitara Tarerum Suraba JNV Umathenda Class 9 Tamliba Mahirui Ama Ngarang Hirok Patu Lai Mayum Lekai the Leba Masagi Mayum Dagi Ayupunipanga Minute Contrarum Chapamatam the Tokipedagi Hanjilaktre Hari Nupamachasi Fit Manga Inchi Manga Romwangi Kuchungawi Mahanga Mayum Dagi Tokiba Matamda Amuba Machugi Kongrau Asang Bamaseki T-shirt Amuba Maliki Kanaguma Sina Mahaputena Birabadi Manana Police Station Natragana Mobile number 8014051060 da pau pibiu hari Municipality ki employees singna thabak lepagi khongjang sangsin khibadagi Thobal Kaithel ka hena mosilakpa amadi niom kaina porfam kaya famjilakpagi matangda Thobal Kaithel apunma nupi lupna sinduna mifam ama Kaithel asida pangthokre loinana Thobal Kaithel luna na thamnanaba Kaithel asigi main gate amadi miyam gi lambi sorokta porfam famandaba nupi marakta nupa famandaba haina warep lokre warep sing asi thabak oina pangthoktriba fawba numit mangani Kaithel famdaba haina su yanaki Nehru Yuba Kendra Thawal Sinduna District Youth Convention amasung Yuba Kriti ngasi District Office Thawal gi Counting Hall da pangthokre Tharamasida DC DC Ranjit Nehru Yuba Kendra Imphal John gi Journal Director Sahib Singh Susaruya ki Tharam asigi mari lenana District asigi District Youth Award English ni tara humdoisu yantoki mana asi People's United Service Institute khangabona phangki December Kuntaruki Nungtilpung Ohunga Minute Kuntarom Chapamatamda Narcotics Affairs of Border Navki Inspector RK Bikramjit Naluchungba Tim Amana Kaithel Manbidagi Ganja Kilo Janipanga Manga Mio Adidagi Fari Police Department Ki PRO S Gautam Bichirol Amana Ganzaga Konana Fagalaba Mio Adi Adudi Madan Prasad Jai Nifuga Mapan Apopa Lekidraba Brindabal Amasung Nagmani Ram Jai
kuntraga manga apokpa Sarab Das makhoi animak Bihar gi Daud Nagar dagi housingna Guwahati gi Beltola Bihar Bali gi Nenachal parking da lebani makhoina purakpa Tata truck amasu fagali polam singasi aromba kaitheda lupa lakh nipan lisingya khairom gi oigani amarom da Thawai police commando amasung nifusuba samrafas ki apunba kangwu amana ngarang ngarian area da thiba humagi thabak chathabada PLA ki corporal ama fare fagalaba myo adudi kunumayum Ravichandra Maitei chai Kungenipan apopa tol pisak andro chambra lekai dagini mangodagi 9mm gi pistol ama amasung kapayariba marumapan fangle hairi Moirang PhD subdivision 1 gi pump operator kam chokidar oiba Mairembam Alex chahi kuntra apopa lekidaba ibhol phurak pathawumbu PhD Moirang worker union kan yaning daba fundokre Union gi Secretary M Ibomchana Fongdokibada tha asigi kumanga gi numidang pung nipal lom taba matamda SDF jinna luchungba miyoi manga lalaga Alex Pufura mani haiki AEL Gokul Chandra na Fongdokibada PhD Moirang asi imisum chamapan marifunipan dagi leirabani Union gi miyoi furamba yaningdaba Fongdoktuna PhD asina kon mafam singda ising piba lepkre hari yumda deposit haiba mi sangaga aikoina case ngame tang kuntaru phogi manungda yum quarter si thado satkro natragadi yum mai thani haina kapaga ingonda phone torai adu pen dabadagi mathwai nungai manda dawgi singju akoina sing thabadi lekonoi su yadre moisu saudana sengba ma khangdri phau mafam sida leibada hairiba deposit haiba anipa sina sumbasi ai amana tawjaroi haidri phaudi moirang gi prajada ising pithakpasi thabasi ngamroi ana association su stand leithokre Seni Taramari gi February ahum dagi mapan fauba Mumbai da pangthokadaba Mumbai International Film Festival da festival gi short fiction category gi competition da Millennium Force Manipur na puthokpa Dhanavir Laisram na iba amadi Biswamitra na direction piba Manipuri short fiction hinau saruk yanabagi dama khalakle film asida Sanjoy Romila Lalita bi Thoithoi amadi Sangita saruyari cinematographer na Romani aduga film gi editor na Mohendro ni District Vigilance Committee Chandel Kowalup amana Moregi missing Lising taruka kontra taret khatani loinana masigi damakta thadariba senfam asi population ga yangnabada yamali haina phongdokhiba wafam adubu tongan tonganba community luchungba singna yaningdaba phongdokre Hill Tribal Council More Meite Council More Ekodom Gorkha Samaj Samiti Tamil Sangam More Muslim Council ge luchungba singna ngasi More da pangthokiba pawimi phamamada wafam asi phongdoladuna More da hauzik leriba missing asi lising kulumdoi henli Loidana DRDA Chandel na thadariba fund asi bisinga yengnabada chanai amarumda District Vigilance Committee asi More block ki oina member amatana saruk yade More na ngasi fawba district asigi oiba khudongchaba phangba leite district fund dagi yamna apikpa senfam khara phangki committee asina asiguma yufam yaudaba wafam phongdorakpa asi laibakti bani haiki hauzik sanabagi pau Ngasigi sanabagi pauda state kuntare ki nupamacha nupimacha sanaroi chahumga kuntrama pana saru yaduna ngasidagi taranithoi shuba junior national wushu championship khomalapa ki indoor stadium da hokre haudopagi tharamda Manipur pollution control board ki chairman NGB Joy Yas amadi art and culture ki commissioner RK Nimai amadi DIG Renstre ki S Maryam Jausu saru yaki tharamasiga mari lenana state kuntare ki contingent sina mass pass satuna miyam gi pungning chilsinki Wushu Federation of India ke media makhada Wushu Association of Manipur na Sindhuna State asida ahanba oina pangthokliba Nations Championship asida state asigi mahut Sindhuna nupamacha nupimacha sanaroi kunmari na saruyari ningsingba yai India da Wushu masana da mangjul thariba Manipur state na mamangi Nations Championship kaya da overall team champion oiduna laklibani haudopagi tharongga bari lenana waga kibisina phongdona kibada asiguma championship asina lebak asida leminari ba state singi marakta amagamaga nusi chanaba puraktuna santi level leba ama ohenba ngamgani ki tungda Manipur team gi masak nareba sanaroi singna Wushu masana gi demonstration sing miyam da utki
Yankai Suba Sisimita Nisa Tangweban quarter final Chankre Mapalgi team Marina Saru Yaduna Manipur Development Society na sponsor Tauduna All Manipur Football Association Asinba Yankai Suba Sir Shurasan Singh KCS ICB Memorial Football Tournament ke pre quarter final match ki ngasi ahan basana kibada Manipur gi masang naiba team ama oiriba Nisa Tangwebana KIYC Khetri Iril Mapalbu goal anisinoda maiti bapiduna quarter final chang bagi asa Tauriba Infal East ki akanba team ama oiraliba KIYC ningba kaina lehore mai paglaba nisagi goal sing adu jersey number 8 El Sanato mana anisuba half ki humfumanga suba Madifumari suba minita chankibani ahan ba half ki sanaba horopada team animak na yamna kana sanaba horaki team animak goal chanba yabagi khudong chaba phanglabasu ahan ba half fawbada goal amata chanaba ngamkide Nisa Thamaiban ge haisinglaba sanaroi kaya yawuna anisuba half ki match chalapada coordination daina sanarapadagi goal ani chanduna quarter final chankibani hayeng nungthil pung amaga minute kuntra chapa matamda traw kwa kaithel amadi YDO ahino khone bi aniga sanagani International Yoga Sports Federation की बीए मखादा पांगथोकदबा Indian National Yoga Asana Championship English ani taramari da saru yananaba Manipur team semnabagi trial selection nama January 18 gi ayuk pung nipan tapam batamda pangtholagani saru yaningba singna Yoga Physics Institute and Studies Manipur gi office gi khangba yakani jahi 13 dagi 13 amasung 19 mataki miyoi singna saru yabi yakani hairi Thasigi Tanko Nithoidagi Kunmari Fauba Guwahati gi Nehru Stadium the Pangthokiba National Youth Boys and Girls Weightlifting Championship ta Manipur gi Nupamacha amadi Nupi Machagi team na champion oirakle Manipur gi Emma Go amadi Sapam Kennedy Bathang Chahi Imisani Taramari gi FIFA Assistant Referee oina sakhangle haina Amfa gi Secretary na Thatrok Chero amana khangalakli M Ravichandra Trust Kiamgai na Sinduna Kiamgai da Chathariba Manga Suba State Level M Ravichandra Memorial Football Tournament ki ngasi sana kibada Nazir United Ketrigauna WLFC Wycombe Lekaibu goal taret ahum da maiti ba pikre Nazir United ki goal sing adu Sovana Kunithoi Suba Kumapan Suba Nifu Manga Suba Yankai Suba Madi Yankai Manga Suba minita goal taruk chanki Sagi Wahana Tare Suba Madi Suresh Raina Nifumari Suba Minita goal amabam chanki Wycombe Lekai goal sing adu Tie Sanatona Mapan Suba M Madana Kuntanithoi Suba Amadi RK Roshan na Yankai Mapan Suba Minita chankibani hayeng Wafa Wangoiga SSFC Maiden Konga Sanagani Athopa Manihar Singha Memorial Trust na Sinduna YLL Ground Bisumda Chathariba Anisuba Athopa Manihar Singha Memorial 4A Site Open Soccer Tournament ki ngasi sana ahanba sana kibada YLLA Pishumna Kaitha Thangjam Leirak pu goal amasunoda maitiba pikre mai paklaba YLLA gi goal adu milana yankai suba minute sanki tournament asigi ani suba ground ge sana kibada CB Longjom Leirak na YLLB Pisumbu goal ahum amada maitiba piki CB gi goal adu Sanjit na taruk suba taranithoi suba amadi taranipa suba minute chanki YLLB Pisumgi amatangairaba goal adu John na kuntratare suba minute chanki hayang ahanba ground da YWO Thokchom Lekai ga HLCB Hodam Leraka Sanagani Anisuba Ground da ELC Elangom Lekai ga IPSA Yumnam Lekai ga Sanagani Chahi Tare Makagi Junior Girls National Football Championship ki team coach Chawbu Devi amadi chahi asigi Women of the Footballer gi mana phanglak labi O Bembem O Pagi Tharoma Imphal West District Football Association gi office ta pangthokre Tharoma sida association asigi president S Sanatoba amadi atai thopu sing su sarya ki wanga ki besina phondona ki beda Manipur da football masana da nupi gi sanari sing mangsila pagum tawri masi nahongno na hingar hanaba atai association sing amadi club organization sing na tournament kaya pangthoktuna honarabadi mai papangam haiki ngasige ba ingasagi pauda ICA alam fe patagi fangba pawg metung ina ngasigi khwaidagi saba si degree Celsius kunithoi dasmik ama khwaidagi ingba degree Celsius ahum dasmik nipani nusita yawba ising manil gi chang ayukta chada marfudra mathoi nungthilana chada nifutaret aduga nongchugi changna millimeter sunyani Lesla Budamaru Bapamukana Pizari
Manipur ki culture amasung tradition Mehrol dagi lerak lan ni haina Deputy Chief Minister ga khangamna phondokre. Rashtriya Uchatar Siksha Abhiyan Rusa gi makhada anoba model college mari dikhalagani amadi state kuntare ki sanaroi chahung kunthama pan sarv yadra ngasidagi taranithoi suba junior national wushu championship khomalapa ki indoor stadium da hokre. Ngasi Dec ISTV Manipuri pau mata soisinjari eng tabiru sumubu kana khurumjari.